ngasi numida waram phongkhiba tongan ba manipuri sifongsingdagi maruibi ipausing myamda thamjagi ahanbada kanglaipak ki maira news dagi singi district kharada mikok thibada ok makon hui makon phaoba house No.da Pallamba voter list ta yoramba laikre keransi laingang na sab mapung phaba census puthona bohonagani chief minister mikok thibagi thabak sathaba matamda biometric taunaba India government ta kanna taknari aduma pahawjuma ki wenadi warep lawba leitri adubu hena phaba lambi ama sinanaba angamba thakta honagani haina chief minister en berena ngasi Manipur assembly mifam laikre opposition gi MLA ke ranjina sei tara khuding gi oina pangthokadaba mikok thibagi thabak Manipur gi oina karama matamna tawgadagi mikok thibada mitop yauksin khidanaba kari thorang lokhalabagi noinana mikok thiba matamda Aadhaar link tawhanba natragana electronic census pangthokhanba yagadra singi mafamsingda hui makon ok makon phaoba house number pale voter list maming yaure masi kokwananaba kari thorang lokhalabagi haina wafamsu MLA ke ranjina hanglaki wangasi ki pakhum piraduna house ki leaders oiriba minister en berena house ta thamkibadi saitara khudingi kanaraga pangthokadaba mikok thibagi thaba asi Manipur yauna Bharat pumbagi oina kumja English singaniga kunga mathoi gi February dagi tawgani haina lepnaramani adubu COVID-19 laisat lakhibana yaithoki hauju phawi oina karama matamdagi tawgadagi haiba ngamdri masi Bharat ki register general amadi census commissioner na lepkadabani hari se minister makhatana house ta thamkibadi sei sigi me manga union home minister da census ki matangna khangan bina base thakre haire basi role duda English singani kunni thoda pangthokadaba census ki modality singadu yamna kupna khanabina baijaki maramdi English singani kunga matoi pangthoki ba census aduda Manipur gi akakna pam kharada socio political goeba aran ba kya yoramba madi tayona bamongda mising henkalamagi yetna ba kya laki amasum census survey tobo matamda respondent singna pirakpa report singmadi enumerator singna pirakpa aranma data singadu data collection system da mathanda lapthokpa natragana hapsinba yana ba mongda senbina ba sutaksinki handak pangthokadariba census asida matik saba biometric ka yumpham oiba data collection technology sijinaduna pangthokpina ba su haijakre hauju phawi oina mikok thiba matamda Aadhaar link taunabigi wafum leitri hanadagi paper mode ka loinana mobile apps sijinaduna census taunaba honari Aadhaar card ta yumpham oiraga mikok thibigi thabak sathabada hena sengningai oidi maramde hadak jiribam amadi moredagi Aadhaar saramba kya phagatkiba leikre handak union territory singmadi state singi chief minister sing yauba prime minister na thaubu oiduna pangthokiba mifamnasu mikok thibigi thabagasi biometric ta tawbinaba taksinki haina house thamki chief minister gi wafam adu taraba matungda MLA ranjina makha taba wang thamladuna house ta thamkibadi mamangna sathakiba census report singi district kharada missing khanghen hengalamba ok makon amadi hui makon phaoba house No.da Pallamba voter list ta yorambagi thawdok lekre aduguma aranba mikok thiba dura chena ki official amadi karmasari singi mata kari karamba action rakhotpa leirabagi hauju mitop kalamna masina sangsilakpa leptri Supreme Court ko order matungina Bharat ki president asu Manipur yauna state marigi delimitation tawnoba order thokiba leire delimitation haibisi mikok thibagi report ta yumpham moiraga pangthokadawbanina census asi niyam sumna pangthokpa mathau taiki wang adugi pakhom piraduna minister na house ta thamkibadi heg yariba makhai pamda thaudok sing thoktana ba section ba haibisi khoi khudingmaki thaudangni issue asi lanai nati state ki wafamni maramaduna lenga na sapsaba mapung phaba census puthokna ba honagani ngasi athengbada Delhi da satlagani madudasu mari lenaba sing amadi center gi lusingba singdasu suksoi soiduna taksilagani haki makasa tarak poina to papamana kosem gi hanagi chairman Dr. Mahendra na dead back ta karmasari kaya niyam lana promotion pitokramle controller na disabled singi damak thamba exam scheme niyam lana sijinare Council of Higher Secondary Education Manipur Kosem gi hana chairman oina thawpuramba Dr. L Mahendra bu Manipur legang na thokpo order number 3195 SE is
PT July 12, 2022 gi matungina maki Parents Department da halananaba order thokre adubu yamna ngaklibidi order asi thoklaba matungda Dr. L Mahendrana dead back da kosiem na thabak toriba karmasari kya niyam lana promotion pitoklamne amaromda kosiem gi controller of examination na disabled singidamak thamba examination scheme sing niyam lana sijinare haidi pausi isna phangmo paugi matung inadi dead back da niyam lana Dr. L Mahendrana promotion pithoklamba sta promotion phangba yadriba sei phadriba staff kharasu niyam lana promotion pitoklamne haidi amaromda masagi promotion phangpham thoklaba sei kya promotion pibidana namsinduna leraklaba karmasari kayadi promotion piba sida yawhalamdre haidi yamna ngakpa amana council asimaki controller of examination gi thawpuriba Dr. A Surkumar Singhana blind physically handicapped Ispati candidate singi damak thamliba kosem gi examination scheme gi rule gi wangda normal oiba candidate anida hand injury oire haibigi certificate pithokhalaga hawkiba July 19 da pangthokiba higher secondary improvement examination 2022 da amana haiba taraga iba mi nektuna exam than khredi pausina hai aranba thawong sina satakhiba higher secondary improvement examination 2022 sida asoba corruption taunabagi anawat lambi ama phatpigi mong ohel hari makha satharak poina to papawmana Kaksing lamkhaidigi mayai lambigi paring pakthuknaba laingakna thorang paikhatpa laide Govindas Imphal to Kaksing lamkhai mayang Imphal gi lambi pakthuknaba laingakna thorang lokhatpa laide adumainamak Union Ministry of Road Transport and Highways ki senpham sing hauju phawbi oina sanction torakpa leitri haina Works Minister Govindas Konthaujam haikre Works Minister ngasi assembly mifam gi aroiba numi ki wang pahonggi matamda wangoi kendra gi MLTS lokena hanglakiba wangi pakhum piraduna house ta phongdokhibani Minister Govindas makatana house thamkibadi Minister gi sanction hek phangbaga lambi pakthokpagi thabak paikhatpa horagani hana 4 lane oiramlabasing 4 lane da adumak semjinbagi thabak sathagani lemhoriba lambi gi sarukna double lane oina semgatkani haujumaki oina di sanction laitribana thabaki tender notice thokpasu laitri lambi semgatpa sigi oina lane compensation piba tarabasu central government na pigadabani haina house ta thamki atopa pawmana Nongmai sijinaduna lamlaki sa usek khatnaba hotnaramba miyoising police na phanaba hotnabada ngamhaudre ngasi Thobal district ki manungsana Lilong Usoi Pokpi area nongmai sijinaduna lamlaki sa usek phanaba thabak sathare habi akaknaba pawma phangmadagi khudakta Lilong police station gi SI AK Zaidatana lusingba police team yauna wildlife and biodiversity Conservation Committee WBCC Arapti branch ki members singa loinana khudakta miyoi singadu phanaba honaki adubu chingya amadi yumlakta khudong chaba lawduna sen khibadagi phaba ngamhaudre hairi laikai adugi ahalamana phongdorakpagi matung inadi handak se sigi Lilong Usoi Pokpi area da leiba pata nungmai makhul taba singa sinahanbani wildlife activist amadi Manipur police ki personal care laktuna ain kaina lamlaki sa usekpu nongmai sijinaduna hatnaba honaba miyoising phanaba thabak lokhalakpasi thagatpa phongdoi haiki WBCC ki secretary su oiriba JCCWB gi convener Ramesh Ningthaujamna phongdokhibada lamlaki sa usek phaba madi hatpagi athingba forest department amadi wildlife organization kya na thamliba sigi wangmada thabak satharakpa tarabadi Wildlife Protection Act amadi masiga manaba act kya panduna serak phangananaba matam khudimakta department ga khusamnaduna thabak paikhatnaba honagani maram aduna lamlaki sa use hatpa amadi phaba lepiduna makhoi maning tamansi lamlaki sa use leitrabadi ekhoi miyoibu khunaini hingduna leiba ngamloi haba wafam su phongdoki Makasa tarakpoina to papawmana amjugi president wangkhemcha samjai di NIA na kauraga satharakiba thawongbu yaningdaba phungdoktuna ngarang pawmisingna sintha leptuna wakat mifam sathakre thasigi anida all Manipur Working Journalists Unions amjugi president wangkhemcha samjai bu National Intelligence Agency NIA na kauraba matung masin hangbaga loinana harassment pikiba thawong adubu yamna kana yaningdaba phungdoktuna ngarang amju editor guilds Manipur amadi Hill Journalist Union gi members na sintha leptuna wakat mifam satakre ngarang kaisampat laimazam laikai da leba community hall satakhiba wakat mifam madura saruk yakhiba Indian Journalist Unions IGU gi president Gitara pathakna hai thasigi anida amjugi president wangkhemcha samjaibu state asigi journalist ani phakhibaga mari leinana paikhatkhiba case ta NIA na sumon torki
ꯄꯨꯡ 10ꯗ NIAꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝꯖꯥꯏꯁꯨ ꯃꯇꯝ ꯆꯥꯅ ꯆꯠꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 12 ꯐꯥꯎꯕ NIAꯒꯤ ꯑꯣꯐꯤꯁꯇ ꯐꯝꯍꯜꯂꯒ ꯊꯝꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯋꯣꯡꯄꯣꯡ ꯆꯠꯊꯈꯤ, ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯍꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ NIAꯒꯤ ꯑꯣꯐꯤꯁꯔ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯔꯍꯨꯂꯨꯞ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯗꯕ ꯋꯣꯡꯄꯣꯡ ꯀꯌꯥ ꯆꯠꯊꯈꯤ꯫ NIAꯅ ꯆꯠꯊꯈꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯥꯝꯖꯨ, EJM ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯅ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯦꯃꯣꯔꯦꯟꯗꯝ ꯐꯥꯎꯕ ꯄꯤꯁꯤꯟꯈꯤ꯫ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯎꯗꯨꯅ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯑꯣꯡ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯅꯨ ꯍꯥꯏꯅ ꯒꯤꯇꯥꯔ ꯄꯥꯊꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯈꯦꯝꯆꯥ ꯁ꯭ꯌꯥꯝꯖꯥꯏꯗ NIAꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯣꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ ABDWJUꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔꯗ ꯂꯩꯕ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯄꯥꯎꯃꯤꯁꯤꯡꯗ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ABDWJUꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯆ ꯔꯣꯃꯦꯟ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯏ ꯄꯥꯎ ꯐꯪꯍꯜꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯃꯔꯝ ꯆꯥꯗꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯁꯤ ꯊꯦꯡꯊꯥꯡ ꯀꯌꯥꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯂꯕꯗꯤ ꯀꯔꯝꯅ ꯅꯤꯡꯈꯥ ꯇꯝꯅ ꯄꯥꯎ ꯂꯧꯕ ꯑꯃꯗꯤ ꯐꯣꯡꯕ ꯉꯝꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯩꯆ ꯔꯣꯃꯦꯟꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LLIꯒꯤ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1 ꯏꯁꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 30 ꯍꯦꯟꯅ ꯐꯪꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕ ꯂꯣꯛꯇꯥꯛ ꯂꯤꯞ ꯏꯔꯤꯒꯦꯁꯟ LLI ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯅ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯔꯤꯕ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1ꯅ ꯁꯤꯖꯤꯟꯅꯒꯗꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯗꯕꯗꯒꯤ ꯆꯍꯤ ꯀꯌꯥ ꯏꯁꯤꯡ ꯄꯤꯕ ꯉꯝꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯧꯈꯤꯕ ꯑꯣꯒꯁꯠ 4ꯗꯒꯤ ꯏꯁꯤꯡ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1 ꯅꯧꯅ ꯈꯤꯟꯕ ꯏꯁꯤꯡ ꯁꯤꯡꯅꯕ ꯄꯝ 8ꯃꯛ ꯑꯅꯧꯕ 3 MVAꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃ ꯐꯤꯠ ꯇꯧꯗꯨꯅ ꯑꯣꯒꯁꯠ 4ꯗꯒꯤ ꯍꯧꯅ ꯄꯝ 8ꯀꯤ ꯃꯅꯨꯡꯗ ꯄꯝ 2 ꯏꯁꯤꯡ ꯁꯤꯡꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯏꯝꯐꯥꯜ ꯃꯦꯟ ꯀꯦꯅꯦꯜ, ꯃꯣꯏꯔꯥꯡ ꯂꯦꯕꯦꯜ ꯀꯦꯅꯦꯜꯅꯆꯤꯡꯕꯗ ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯅ ꯏꯁꯤꯡ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯉꯔꯥꯡ ꯑꯣꯒꯁꯠ 4ꯗ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1ꯗꯒꯤ ꯏꯁꯤꯡ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯝ ꯅ꯭ꯌꯨꯃꯥꯏ, ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯔꯦꯅꯣꯚꯦꯁꯟ ꯑꯦꯟड installations of 7 pumps at Pump House Number 1 asi function tauba haubugi thauram pangthoki hainus pali. Amaromdana Oripo Kendragi napsagi sing go down dagi sing thokraga kendra miyamna yenthoktabagi sapsaba maram pigadabani. Mahananda Oripo Kendrigi on April thadagi saliba thasigi asi phaoba National Food Security Act napsa sing go down dagi sing thokraga kendragi praja sing yenthoktabagi sapsaba maram kendragi MLA case Ragumani na miyamna singdokadabani haina PCCगी member 10 Oripo Kendragi Nunglepam Mahanandana ngasi maki mayumna pangthokpa pawgi mifam amada phongdokre. Mangna makhatana pawmisingda phongdokibadi Oripo Kendrada leiriba apunba mising asi 13,300 manungda priority household amadi AAY gi beneficiary asina 19,900 March amadi April thadagi napsagi seng Oripo Kendragi oina yelaktribasi kari maramgino haibadu right to information RTI tharubada chatlibase asigi March thagi oina hanagi MLA oiramba Joy Kumar gi nominee oiramba Nauremthong Takhelamam Laikhaidiki Pukram Biramani Kobo Miwemana Sangai Pro FCI go down dagi singthokraga kendra miyamna yoholamdabani haiba khangmangamle haidi Mauna makhatana hai mikhal matungda kendra sigi nauna miyam ki mihut oiraba MLA case Ragumani gi matam asidasu napsagi sing asi April thadagi haujuk phawba Oripo kendra miyamda yenthoktriba karigino tha marigi sing asi kadaida satkrabano haibadu Oripo kendra gi miyamda mayek singna thambiyu masigi matakta napsa amasum PMJKY gi punna miyamada KG 10 phangadabagi mohta KG 3 kaktamak piriba karigino lemhauriba sing KG 8 asina kadaida satkrabano haujuk phawba pithoktana leiriba tha marigi sing asina karamba matamna Oripo kendra gi miyamna pigadoribano haibadu MLA case Ragumani na Oripo kendra miyamna singdok piyo hainasu Mahanandana phongdokhi
Maka satharak poina topa paumna mayai kaba chinjak ki mayokta mahiroi khunaina leplasi phesok Federation Students Organization kanglai pak phesok na haujik sangsi liba mayai kaba chinjak ki mayokta mahiroi khunaina leplasi haiba khongjangi sarwa moina ngasisu phesok ki BP Ronald Kennedy longjamna lusingba timamana khurai tinsit rota leiba Friendship Educational Academy da pangthokre thauramadu da maruoina khunai sida mahiroi singna nisa ki ipakta luptuna laikhiba madi hawgalagliba khunai sigi tungi yumbi oigadoba na singna nisa da laisurakwa sidagi kharada oirabasu ngakthok hawnana ba awareness program asi mapung oina pangthokpani haina phesokna press thadorakpa sirolasin haidi sirolasin hai Mamang sa isa kaya dagi mayra paibi imaibel Senior Citizens Club singna laikai laikai khudingi paktak nana nisa thingba sangsilamba khongjang singadu ngasidi tapna mang tharakpagi mami edu sauna uba phangi hana amuk phawba thokidriba mongna ngasidi tongan mafam sing rehabilitation center sing hangbo rakle matang sidi yamna ngaklibidi nupi khaktigi oiba rehabilitation center khara hanglakpasi yamna lumna lawi Masina takpadi lamda masida nupi singna nisa sabi sang si yamna hengatle haibini hadi makasa tarak poina manaba poksi digi Chief Minister na Jenims ki kidney transport team da reward piduna pungning thawakre State na salaiba Imphal East District ki Porampat leiba Jawaharlal Nehru Institute of Medical Science Jenims da miyobi ki kidney mai pangna sindokpa ngamba Renal Transport Team da Chief Minister N Berena ngasi Chief Minister gi Secretariat lupa lakh manga gi sek reward oina khusina kre haina su paus na fongdorakli marathana class 10 tamliba mahiroi singi khudong saba mata thamjage madudi exam ama crack tawba haibisi hokiba past exam paper sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangiba sai taragi mamangi question sing solve tawduna nainaraduna form bu lyric sing loinana makoina piba suggestion sing asi adugo handa English sing ani kungani thugi HSLC exam da hangiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage Mathematics da 80 mark ki manuna 77 mark sanaki masi 96% di sanar habini loinana Social Science da 80 mark ki manunda 61 mark sanaki masi 76% sanar habini Science da 80 mark ki manunda 44 mark sanaki masi 55% sanaki habini loinana Vector S series ki 2022 HSLC handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo August tang tara English sing ani kungani thuidigi hauzaragani amasum limited seat oigani satra kunga manga khatang laujagani sohaire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am hena khudong sanaba videos ki description na sumugi contact details ma'am hapsaramge athuba matamda khudong sabasi lobiyu contact tabiyo Paunikol Pauksi digi topa paumna asumgi khongjang kansilaktuna independent economic blockade ki khongjang hokre asumgi phajan kiba lusingba sing thadokadabani have wafamda KSO Sadar Hills ki miyeng khada tuan ba tribal budi singna total shutdown satakraba phawbada thadoraktabadigi ngasidigi independent economic blockade chatharagani haina wore blockre Independent economic blockade asigi manungda thulakpa apapata khudimaki daita hill areas committee member amasum state government pugadabani hari Students body asina makatana sangsin gadoriba khongjang asida miyamna su mateng pangbinaba fongdorapga loinana independent economic blockade asi akan mamongda sangsin gani so haidi makasa tarak poina ngasi state sigoriba COVID-19 update miyamna thamjage ngasi goriba positivity rate si 7.2% ni ngasi puna miyoi nifuga taruk nauna positive oiba thengnare miyoi satruka kunthra gani pana nauna covid test tawki miyoi amata lakidabagi report lakti Nauna COVID-19 na positive oirakraba miyoi nifuga taru asi Bisnupurigi ama Sandelgi mari Chusampurigi ahum Imphal East gi mapan Imphal West gi taraga taru Kaksing digi ani Kangpokpidigi ama Herzol digi ama Thaubal digi ahum amasum Urkhul digi taruk puna miyoi nifuga taru nauna COVID-19 na positive oire haina status update on COVID-19 na su report tauri Makasa tarak poina to papawam na asum gi office solun sinkre Asum the Hill Areas Committee Manipur na recommend abo Manipur Hill Areas ADC Bill 2021 Assembly mifam puto o haiba dabi tawduna matam kakta National Highway ban tawsin kibabu
Maitai Lipun yamna kana yaningdaba phungdoktu ngasi Maitai Lipun gi thaumisingna Imphal da leiba asum gi office olon singkhre loinana maram sadna ban blockade tawduna Manipur miyam laknaba aranba khongthangni National Highway da ban blockade chata bai bisi Maitai singda target tawbani atubu matamda ban gi khongjang handokadabani haina Maitai Lipunna asumda akan warning tawkhre masi Indrabadi asum tampakta leiba yaroi habu wapam phongdokre Lushilakpu in attending na Pandam Boxi Pauker Lokachagi, Marang Singi landslide Makatana Toktan Railway Ministry na Karitabuk Lokolagi, Sanazauba, Matotaba technical measures in locally Union Minister. Houzik Satariba, Parliament Mipamgi question award in the sea rises away MP Suoriba Manipur Gining Tau Sanazabala Shemana, supplementary question on a Pukaladuna, Railway Union Minister Ashwini Kumargi Puning Sing Shiladuna High. Haukiba megi sasat kuntra ki anganba ayukta none district ki marang singda sariba railway track construction site thokiba tamchiraba landslide adugumba amuk manipur da thoktana railway ministry ne kari karamba thabak lokalakpa leibigi hainangre MP Sanazawbuna lebak thiba sing ningkhai bi thawdo oduda territorial army railway staff amadi khunja yauna miyo yangkhai hena lebak na phumjinduna laikite amaramda hena thiba humbagi thabak sataki Houzik Sukmioi Mangarum Tiba Kangana Lady Hana Fondo Laduna Railway Track Semniba Sing Matang and Kaidana Kari Tabak Lokolabagi Hananki, MP Sanazabagi Pakum Piraduna Railway Minister Ashwini Kumar Hai, Marang Sing Railway Track Construction Site at Hokiba Taudu Lebaktivini, Sadakiba Relief Amadi Rescue Operation da Manipuri CM Birenamadi Market Team Lokiba Taudang Sintani, Tokriba Taudu Sigamari Lina Ministry Nasapsaba Technical Measures in Locally Hanispali. Amarumdana MPCC ki President Mega Chandrana Lusingduru Governor ki geta thomjelapada police na thingre Congress Party ki national leaders sing da BJP lengana ngahak leitana attack tawgi thawong sa thai haiduna MLA ke Mega Chandrana Lusingba Manipur Pradesh Congress Committee ki thaumisna Manipur ki governor ki geta thomjinduna protest tawna bohna rakpada police na athing mapibaga loinana sauna muna kiba Congress ki karmasari amu handokre Potsagi Mamal Hengalakpa, Tabak Pangdabisang Hengalakpa Lunana, Tongan agency director sing Kudam on enforcement directorate Amadi CBI BJP Kulai on Sijin Narapabu, Yaning the Pongdo point of Kongjang Sanction Kibini Hadi. Kongjang the Congress Party ki village level the district level ki elected members in Sarok Yagadabani Amadi Makogi district headquarter block the court mass arrest of Gadabani Hadi. Amarom Nana. Class 8 ki Makada Labising so August Nipan school Karagani. Is there a Lady Belenga Kimati Lanagi Mayrosing Singamadi CBSC the affiliate of the school singing physical class Tasigi set Nipandagi Hobu Yaragan Hena. Manipulenga education is key commissioner has Kian Prakasna Manipuri governor giving the Topa order Manakangalagli. Physical class manung the Mahiro Amadi Oza sing the face Maxu Soy than Okadawani, Loina Mahiro singing Mama Pass na COVID-19 Leon Utok Bamasasingbo, school Tartana school authority make a decang Davani. School Kutimon Oza singbo precaution those Yauna Bixen Mapumana Kapto Nabagida Matau Tabatabox Lokadabani. How's good at the Mian Paus Matang Sinjarage and thank you.